Nangbo amuka hana heli maisnamna taramna ukchapagaloinna khurumjari. Ngasi so hanagi matawgum miyamgidama wari mu puduna lagjari. Wari asibu ibirakpa Pepe. Wari asigi mamingna Linda gi tamthebi sanapot laidi. Wari asi mayai warap tawba matam amagini. Matam asida masak mataw yamna phajabi mahi masingdaso awatpa amata leitre haiba yarabi Linda kaubi nupi ama leirami. Linda gi imung asi Linda gi mapagi thabakna yadabana maram oiraga yamna toina yum hongdok hongjin tawrami. Mapaga mamaga makhoi ahum khakta leiba maram asina suni. Adum oinamak Linda gi mapa mama anina yamna toina makhoi gi leifam honglabasu Linda gi mahai masingi maramdadi karisu akaiba leitanaba yamna honajai. Ngasiso Linda gi mapagi thabakna yadabana anawba mafam amada phajaraba konungumna saraba yum ama leiduna yum adugi manungda changlai. Yum adu mapandagi hauna yenglakpada aduki matik phajare. Linda gi mamado gari dagi kumtharaklaga yum adugi gate aduda prap changsilaga gate to hangtoi. Aduga matomda asamna gate adu hangtoklaba matungda haijari. Is handaki yum sidi aini hek pamjaba haibadu thokle nungaire sima ngaidana. Wasi hairaga gari da amuk hana kakhalai. Linda di adum tumina yum adugi akoibadu yenglei. Yum adugi hek changphamdagi hauna chauraba phajaraba makhal kayagi haira pambising thari. Aduga chauraba haira pambising adugi makhong adudaso phajaraba lei makhal suna thari. Linda gi mapana madu ubada asumna gari du thongna hairai. The poetry of art is never dead. Linda gi mamana nokmi hoi. Adubu yum ase matam kuinadagi mi leitabagi mami amadi tari. Yum ase hek changlakpadagi hauna yum ase gi mafam khudingda akangba unawana chauraba makhal makha kayagi haira pambising adudagi tektaraklaba masasingso masing khangdana yamna tabu uri. Asumna changlakpana yum adugi hek naknaba piktak tawba yamna phajaba fountain macha ama leiribado Linda na urakle. Fountain adu piktak tawna yamna phajari aduga fountain dagi chaitharakliba ising aduna makhada tarakpagi makhol aduna Linda gi pukningbu inghalli. Fountain adugi akoibadashu machu makhal kayagi leina ikoi shinduna thari. Lei aduna so amuka hena fountain adugi magun hapli. Amadi fountain aduga yamna nakna pothafam sang macha ahum amaso saduna thamli. Nadi sangle makhoina changlaklibase. Asum changlakpana yum adugi hekna kanda swimming pool macha ama leiriba adu amo Linda gi mapana uraklami. Linda gi mapana swimming pool adu yengnaga asumna hairai. Asidi phajai aini hek pamba haibadu thokle. Linda gi mamana saurap tawna thoamani. Linda gi mapado nofet tawna asumna hairaklami. Hey nupi nangbu karino ne he amuk sauri duba. Happiness is not something ready-made. It comes from your own action kado khangdro. Khara khangjilune khanabani. Mama do karisu khumlakte tumina laikre. Asumna sum changlakpana yumadugi sumang mayai chapchana gari do khamle. Linda gi mamana gari dagi hana kumtharaklaga asumna hairaklami. Ibema se ima posing se lautharake. Aduga nangsune khara pairaga changkho. Hoi ima. Asumna makhoi ahum tawduna purakliba pochai adu phajana gari dagi lauthoklaga thamle. Aduga Linda gi mapana asumna hairaklami. Namana chana khoi ani na ngamba pot khare hek pushinba horamlo. Ai gari se amukta garage ta thawjilukhige. Wasi hairaga Linda gi mapado gari adu thauraga chatkre. Mapana chakraba matungda mamana asumna hairaklami. Linda lao ima thongse hanglukhige. Nangsu changlo ko. Asumna makhoi ahum punna imungda changlakle. Linda gi mamadi yumase yamna pamjakre. Thawain he khoida jaba haibadu oirami. Linda yumadugi thongjila leplaga koine yengli aduga masada karigumba amukta phawdriba ihul ama yumasegi gate hek changlakpada phawrabani mahakti. Linda na asum tumina leblibado mapandagi changlakliba Linda gi mapana ure. Mahakna tapna changlaklaga machanupi manakta lebli. Aduga mahakso yumadugi akoibado amuktang yengi aduga asumna haireklami. Look deep into nature, and then you will understand everything better.
Linda tapna mapada yenglaki. Lindagi mapaduso Lindada amukdang nungsina yenglamlaga changkhre. Aduga chatna asumna Lindada hairami. Changlaone nangbo. Lamsang lakpugi waramlani. Ngahak potharaga amuk leplaga yengu. Linda tumina mapagi wahai aduda changlakle. Lindagi mamana asumna hairaklami. Bema, icha waramani. Nangi kadine, imana mathakta phajana sengtoklamlabani. Aduda ngaihak potharuro. Ado ichabu kari chaninge. Ima kari semo haibano. Ima, kofi legadra. Lei, ima semo age. Icha potharam. Asumna Lindado magi karumda lae. Mahak asum lakpana Lindagi tungda kanhagumba amana inarakpagum Lindagi masada phawri. Linda adumna pharokpa adudadi tunghanduna yenglaklami aduga asumna haireklami. Kanano? Linda ngaihakti tumina yengduna lei. Kanasu udraba aduda Lindana amuk mai leithoktuna lakpa hore. Adubu amuksu Lindagi masada mahakpu kanagumba amana inabagumna tawri. Linda tapna unthokdaga yengi. Handaksu Lindana kanasu uba leitre. Linda tapna asumna matomda haijari. Ima wirjalane. Ima di makhata lehubunida. Wasi hairaga kari sukhanda magi karumda lakle. Mahakna magi kaagi thongadu hek hangbaga magi phamung adugi mayai urap tawba mafam amada laifadibi macha ama leiramba adu mahakna urakle. Linda laidi adu ubada nokfet tawrami. Aduga tapna laidigi manakta makhung adu thangduna changsille. Ngaihakti Linda tapna phamung adugi mamangda leplaga tumina laifadibi aduda yengli. Linda tapna phamung aduda kakhali aduga tapna laidi adu paikhatuna yengi. Laidi adu yengbada yamna phajari. Linda di laifadibi adubu yamna pamjakhre. Mahak nokmi laidi aduda yengli. Asumna mahakna leiringaida Lindagi mama adu mahakpu kauraga changlaklammi. Linda, sese, imana ne nangi kofi haibadu puraklabani. Linda mamada tapna yenglai. Mahak karigumba ama ningsinglakpagum tawi aduga taha mamada asumna hangai. Ima, nangasai aina kaasida changkibada aigi tungda lakbra. Lakdeda, kaidorage. Ima, asengbagi lakdabra. Lakde mi. Kaino haisibo. Kaidorage. Ima, ngasai aina kaasida changlakpadane aigi tungda kanagumba ama leibagum tawba. Nangi wakal oiramgani yum anauba oibasida karisu khalunusai. Ima su ngahakta potharu kige. Nangsu kopi ase thaklaga ngayak potharo. Aduga ima ija ngahak leiragane tapna purakliba pochai singse loishinminarase. Napadi magi hongnabido tahorabani. Kari haige nakhoina pukri macha asibu maming ama haibado. Kariba Twinkful haibra aduda chakrabani. Linda mamagi aroiba wahai aduda hauna nokthorei aduga nokna asumna hairei. Ima nangamda potharuru. Hai masimasu mapaga chapmani. Aida chachrage. Asumna numit kharani haukhre. Linda de ayamba matamda laidi aduga tawraga leiri. Mahakna laidi adubu yamna luna tawjari mahaki marup kumna nungtigi awa nungai wari adu laidi aduda sanari. Numit asi Linda ahing adu tumthaba yadraduna magi kada leiriba balcony macha aduda tapna makong adu thangduna thoglei. Aduga thariba chair macha aduda famthei. Aduga ahingi achikpa adu yengli. Mahakna sum yenglambadagi swimming pool adugi nakanda phampham macha ama thariba adomda kanagumba amana phamlibagumna tawba adu uraklami. Mahak phamlambadagi fuk awgatlaga mahakna uriba adu karino haiduna yengi. Mafam macha aduda masen marang oina tawraga masak mataw yamna phajaba nupa amana phamlaga kapliba adu urakle. Linda madu ubada yamna pakhatkre. Nupa adusu ngaihak kaplamlaga khanghaudana Lindagi mitmangdagi mangkhre. Linda mataw aduda yamna hoba khonjelda asumna lawraklami. Ima wahai se hairaga Linda magi phamung thariba adomda kanna chensilai. Aduga yam thona phaijup singdu chingkhaladuna supi. Masa adusu chen khaibagumna thak nikli. Linda kibana masa adu humangna pumcho chotle. Mahakna adumna leiringaida Lindagi mamadu taha changsilakle. Aduga asumna hairei. Bema icha kaidore. Kaigino nangna adu kana lawribaduba.
ꯂꯤꯟꯗꯥꯒꯤ ꯃꯄꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯏꯁ ꯃꯁꯥ ꯑꯁꯤꯁꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦꯍꯦ꯫ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯤꯟꯗꯥ ꯀꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯠ ꯇꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯐꯕ ꯍꯥꯎꯅꯦ꯫ ꯂꯤꯟꯗꯥ ꯇꯞꯅ ꯇꯧꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯤꯟꯗꯥꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯁꯨ ꯂꯩꯍꯧꯗꯦꯅꯦꯍꯦ, ꯃꯄꯥꯟꯗꯗꯤ ꯀꯩꯝꯇ ꯎꯔꯝꯗꯦ꯫ ꯌꯨꯝꯒ ꯑꯅꯧꯕ ꯑꯣꯏꯕꯁꯤꯗ ꯅꯍꯥꯟꯗꯒꯤ ꯐꯖꯅ ꯄꯣꯊꯥꯗꯕꯁꯤꯗ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯦ ꯅꯨꯄꯤ, ꯅꯪꯕꯨ ꯅꯆꯥꯁꯦ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯧꯅꯦꯍꯦ, ꯃꯆꯥ ꯑꯁꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦ꯫ ꯍꯣꯏꯅꯦ ꯅꯨꯄꯥ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯤꯟꯗꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯤꯟꯗꯥꯒꯤ ꯃꯄꯥꯅ ꯂꯤꯟꯗꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯂꯩꯃ, ꯉꯁꯤꯗꯤ ꯅꯪ ꯏꯆꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯣ꯫ ꯏꯆꯥꯁꯦ ꯃꯇꯣꯝꯇ ꯊꯅꯝꯃꯨꯅꯨ ꯉꯁꯤꯗꯤ꯫ ꯑꯩꯅ ꯏꯆꯥꯒꯤ ꯑꯁꯤꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯁꯥꯡꯕ ꯑꯁꯤꯗ ꯑꯣꯏꯅ ꯇꯨꯝꯂꯒꯦ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯁꯤ꯫ ꯂꯤꯟꯗꯥ ꯇꯞꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ, ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ꯫ ꯑꯗꯨꯒ ꯂꯤꯟꯗꯥꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯀꯣꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯂꯤꯟꯗꯥꯅ ꯀꯣꯜꯂꯒ ꯇꯨꯝꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯇꯞꯅ ꯂꯤꯟꯗꯥꯅ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯝ ꯇꯧꯔꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯑꯣꯏꯔꯤ꯫ ꯂꯥꯏꯙꯤꯗꯨ ꯁꯨꯝ ꯊꯣꯔꯛꯄꯅ ꯕꯦꯜꯀꯣꯅꯤ ꯑꯗꯨ ꯌꯧꯔꯦ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯕꯨ ꯅꯤꯡꯉꯥꯏꯗꯨꯅ ꯃꯥꯒꯤ ꯃꯉꯥꯜꯅ ꯄꯣꯊꯥꯍꯜꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯤꯡꯂꯛꯂꯤꯕ ꯑꯁꯦ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯌꯧꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯤꯟꯗꯥꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯣꯡꯃ ꯑꯍꯤꯡꯗ ꯃꯥꯅ ꯎꯈꯤꯕ ꯃꯁꯦꯟ ꯃꯔꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯂꯤꯟꯗꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯩꯕꯨ ꯄꯥꯕꯒ ꯏꯃꯥꯒꯗ ꯍꯥꯏꯍꯧꯕꯅ ꯐꯗꯣꯏꯔꯥ? ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯂꯒꯦ꯫ ꯂꯤꯟꯗꯥ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯂꯤꯟꯗꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯟꯗꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯤꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯅꯣ ꯅꯪ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯂꯤꯟꯗꯥꯕꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩ ꯎꯕ꯭ꯔꯥ? ꯎꯏꯌꯦ꯫ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯂꯤꯟꯗꯥꯗ ꯃꯌꯥꯒ ꯑꯗꯨ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕ ꯅꯪ ꯑꯩ ꯎꯕ ꯉꯝꯃꯤꯀꯣ? ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯉꯝꯕ꯭ꯔꯥ? ꯍꯣꯏ ꯑꯩ ꯅꯪꯕꯨ ꯎꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯃꯤ꯫ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕ? ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯪꯕꯨ ꯎꯕ ꯉꯝꯕ꯭ꯔꯥ, ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯅꯪꯁꯦ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯎꯕꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ, ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ? ꯅꯨꯄꯥ ꯑꯗꯨ ꯂꯤꯟꯗꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯔꯥꯎꯅ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯩꯕꯨ ꯎꯕ ꯉꯝꯂꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯉꯝꯂꯤꯕ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯉꯝꯕꯁꯦ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯀꯣꯔꯣ, ꯑꯗꯣ ꯅꯪꯒꯤꯗꯤ? ꯂꯤꯟꯗꯥ ꯀꯧꯏ꯫ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯌꯨꯝꯕꯨ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯗꯣ ꯐꯥꯎꯒꯅꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯅꯪꯅ ꯑꯩꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯣ, ꯑꯩꯁꯦ ꯍꯛꯆꯥꯡ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕ ꯊꯋꯥꯏ ꯑꯃꯅꯤ꯫
ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯊꯋꯥꯏ? ꯑꯗꯨꯁꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯊꯋꯥꯏ? ꯃꯥꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯣ ꯑꯗꯨꯗꯤ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯣꯡꯃ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯄꯣꯊꯥꯐꯝ ꯁꯪ ꯃꯆꯥ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗ ꯑꯩꯗꯤ ꯏꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯪꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯀꯣꯔꯧ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯄꯥꯕ ꯏꯃꯥꯒꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ "ꯑꯩ ꯂꯩꯔꯤ, ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩ" ꯑꯁꯤ ꯍꯥꯏꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯇꯥꯕꯤꯈꯤꯗꯦ, ꯎꯕꯤꯈꯤꯗꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯩ ꯂꯩꯇꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯠꯈꯤꯗꯅꯕ ꯈꯥꯝꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯤꯟꯗꯥ ꯑꯃꯗꯤ ꯀꯣꯔꯧ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈ꯭ꯔꯦ꯫ ꯂꯤꯟꯗꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯔꯧꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯂꯤꯟꯗꯥ ꯀꯣꯔꯧꯒ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯂꯤꯟꯗꯥ ꯍꯥꯟꯅꯗꯤ ꯃꯇꯣꯝꯇ ꯂꯩꯕ ꯃꯔꯝꯅ ꯃꯐꯝ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥ ꯀꯌꯥ ꯉꯥꯡꯗꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯤꯟꯗꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯤꯟꯗꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯂꯤꯟꯗꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩ ꯏꯟꯖꯥꯡꯅꯣ?" "ꯏꯔꯣꯜꯂꯦ, ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯔꯦ꯫ ꯏꯃꯥ, ꯆꯥꯛ ꯑꯁꯦ ꯊꯤꯕ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯅꯄꯥꯗꯣ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ, ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯅꯕ." "ꯍꯣꯏ ꯃꯥ." ꯑꯁꯨꯝꯅ ꯂꯤꯟꯗꯥꯅ ꯃꯄꯥꯕꯨ ꯀꯧꯔꯨꯔꯦ, ꯑꯗꯨꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯤꯟꯗꯥꯒꯤ ꯃꯄꯥꯅ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯑꯁꯨꯝꯅ ꯂꯤꯟꯗꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯂꯤꯟꯗꯥ, ꯍꯟꯗꯛꯁꯦ ꯏꯄꯥꯅ ꯎꯕꯗ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯣꯏꯅ ꯎꯕ ꯐꯪꯉꯤꯗ." ꯂꯤꯟꯗꯥ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ "ꯍꯣꯏꯅꯦ ꯅꯨꯄꯥ, ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯗꯥ ꯃꯥꯒꯤ ꯀꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯀꯣꯔꯧꯒ ꯄꯨꯟꯅ ꯂꯩꯔꯤ꯫ ꯂꯤꯟꯗꯥ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯀꯣꯔꯧꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ "ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯝꯅ ꯊꯋꯥꯏ ꯑꯃꯒ ꯇꯥꯏꯕꯪ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯒꯅꯤ? ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯈꯜꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯦ꯫ ꯀꯣꯔꯧꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯂꯩꯔꯤ꯫ ꯑꯩ ꯃꯁꯤꯒꯤ ꯄꯜ ꯑꯁꯤꯕꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ." ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯀꯣꯔꯧꯅ "ꯂꯤꯟꯗꯥ." ꯂꯤꯟꯗꯥ ꯀꯣꯔꯧꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ "ꯍꯥꯎ ꯀꯣꯔꯧ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ." "ꯍꯣꯏ, ꯍꯪꯉꯣ." "ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ?" "ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯗꯨꯗꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯗꯨꯗꯤ." "ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯦ, ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯡꯃꯂꯥꯅ ꯆꯠꯄ ꯉꯝꯗꯦ." "ꯍꯣꯏ, ꯉꯝꯗꯦ꯫ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩꯗ ꯂꯤꯟꯗꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯃꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯕ꯭ꯂꯕ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯤꯟꯗꯥꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯂꯤꯟꯗꯥ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ "ꯏꯃꯥ!" ꯂꯤꯟꯗꯥ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯀꯣꯔꯧ ꯄꯥꯈꯠꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯣꯛꯄ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ?" "ꯍꯣꯏ, ꯇꯧꯗꯦ." ꯀꯣꯔꯧ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯂꯤꯟꯗꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯆꯥꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯕ꯭ꯂꯕ ꯑꯗꯨꯅ ꯀꯥꯏꯕꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯕ꯭ꯂꯕ ꯑꯁꯤꯅ ꯀꯃꯥꯏ ꯀꯥꯏꯔꯤꯅꯣ?" "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯕ꯭ꯂꯕꯁꯦ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄꯅꯤ ꯃꯊꯛꯁꯤꯗꯒꯤ꯫ ꯀꯩꯝꯇꯕꯨꯗꯤ ꯇꯧꯗ꯭ꯔꯦ."
ꯑꯩꯅ ꯍꯟꯗꯣꯛꯍꯧꯕꯅ ꯍꯥꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ, ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯔꯦ꯫ ꯑꯗꯣ ꯑꯩ ꯉꯥꯛꯇ ꯑꯩ ꯀꯥꯗ ꯄꯣꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯥꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯙꯤ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯂꯤ꯫ ꯀꯣꯔꯧ ꯇꯞꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯤꯟꯗꯥꯗ ꯍꯥꯏꯔꯛꯏ, ꯂꯤꯟꯗꯥ, ꯅꯪ ꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯦ ꯅꯁꯥꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯃꯨ꯫ ꯂꯤꯟꯗꯥ ꯀꯣꯔꯧꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯀꯣꯔꯧꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯂꯥꯏꯙꯤ ꯑꯁꯦ ꯑꯆꯝꯕ ꯂꯥꯏꯙꯤ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯂꯛꯈꯤꯕꯗ ꯅꯪꯒꯤ ꯀꯥ ꯑꯁꯤꯃꯛꯇꯗ ꯑꯩꯒꯤ ꯁꯨꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯐꯗꯤꯕꯤ ꯑꯁꯦ ꯅꯪꯅ ꯊꯦꯡꯅꯈꯤꯕꯒꯨꯝ ꯑꯩꯅꯁꯨ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤ꯫ ꯑꯩꯗ ꯅꯠꯇꯦ, ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯅꯁꯨ ꯅꯪ ꯑꯩꯅ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤꯕꯒꯨꯝꯅ ꯂꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯅꯤꯡꯖꯔꯤꯕ, ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯅꯁꯨ ꯂꯥꯏꯙꯤ ꯑꯁꯤꯗ ꯇꯧꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯃꯔꯝ ꯆꯥꯗꯅ ꯃꯇꯥꯡ ꯃꯇꯝ ꯅꯥꯏꯗꯅ ꯂꯣꯏꯅ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯁꯦ ꯑꯗꯨꯃꯛ ꯐꯤꯕꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯦ ꯍꯥꯟꯅꯒꯨꯝꯅ ꯏꯅꯧ ꯅꯧꯕ ꯂꯥꯏꯙꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯉꯁꯤ ꯐꯥꯎꯕꯗ꯫ ꯑꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯆꯤꯡꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯆꯤꯡꯅꯔꯤ꯫ ꯂꯥꯏꯙꯤ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯍꯪꯂꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯁꯨ ꯐꯪꯗꯦ꯫ ꯂꯤꯟꯗꯥ ꯀꯣꯔꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯗꯨꯝ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯀꯣꯔꯧ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯤꯟꯗꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ꯫ ꯂꯥꯏꯙꯤꯁꯦ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯂꯥꯞꯅ ꯊꯝꯃꯨ꯫ ꯀꯣꯔꯧ, ꯀꯩꯅꯣ ꯅꯪꯅ ꯂꯥꯏꯙꯤꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯪꯅꯦ ꯆꯍꯤ ꯂꯤꯁꯤꯡ ꯀꯌా ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯛꯄꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯙꯤꯁꯤꯗ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯀꯣꯔꯧꯅ ꯂꯤꯟꯗꯥꯗ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯂꯤꯟꯗꯥꯅ ꯊꯥꯖꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯂꯤꯟꯗꯥꯅ ꯀꯣꯜꯂꯒ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯃꯨꯛꯅ ꯃꯨꯁꯤꯟ ꯑꯃꯨꯛ ꯃꯨꯔꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯂꯤꯟꯗꯥꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯂꯥꯛꯂꯒ ꯂꯤꯟꯗꯥꯒꯤ ꯃꯀꯣꯛꯇ ꯑꯍꯨꯝꯂꯛ ꯅꯥꯟꯊꯔꯤ꯫ ꯂꯤꯟꯗꯥ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯅ ꯇꯨꯝꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤ꯫ ꯂꯤꯟꯗꯥꯁꯨ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯏꯟꯅꯔꯛꯂꯤ꯫ ꯀꯣꯔꯧꯁꯨ ꯂꯤꯟꯗꯥꯒꯤ ꯁꯨꯃꯥꯡꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯤꯟꯗꯥꯅ ꯂꯥꯏꯙꯤ ꯇꯧꯔꯒ ꯊꯣꯔꯛꯄꯗꯨ ꯎꯔꯦ꯫ ꯀꯣꯔꯧ ꯊꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯂꯥꯏꯙꯤ ꯑꯁꯤꯅ ꯂꯤꯟꯗꯥꯕꯨ ꯄꯨꯔꯒ ꯆꯠꯀꯅꯤ? ꯂꯥꯏꯙꯤ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯏꯟꯅꯕꯅ ꯐꯔꯅꯤ, ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯀꯣꯔꯧꯅ ꯂꯥꯏꯙꯤ ꯑꯃꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯊꯣꯡꯖꯥꯎ ꯑꯃ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯀꯣꯔꯧ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯒ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯤꯟꯗꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯔꯧꯁꯨ ꯇꯞꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯌꯥꯝꯅꯁꯨ ꯃꯝꯃꯤ, ꯁꯨꯔꯨꯡꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯂꯤꯟꯗꯥ ꯑꯃꯗꯤ ꯂꯥꯏꯙꯤ ꯇꯞꯅ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯉꯥꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯌꯥꯝꯅ ꯄꯤꯛꯄ, ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯦꯛ ꯃꯉꯥꯜ ꯌꯥꯝꯅ ꯂꯩꯕ ꯑꯄꯤꯛꯄ ꯅꯨꯡꯒꯨꯝꯅ ꯇꯧꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯣꯔꯧ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯎꯈ꯭ꯔꯕꯒꯨꯝꯅ ꯐꯥꯎꯔꯤ꯫ ꯀꯣꯔꯧ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯀꯩꯅꯣ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯄꯣꯠꯁꯦ ꯎꯈ꯭ꯔꯦ꯫ ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯂꯥꯏꯙꯤ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯧꯈꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯁꯤꯕ ꯄꯣꯠ ꯑꯁꯤꯗ ꯍꯥꯞꯆꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕ꯫ ꯃꯗꯨꯗ ꯑꯩꯅ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯕꯨ ꯂꯥꯏꯙꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯔꯛꯈꯤꯗꯕꯅꯤ꯫ ꯂꯥꯏꯙꯤ ꯑꯁꯦ ꯌꯥꯝ ꯐꯠꯇꯕ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯁꯤꯒꯤ ꯅꯨꯡꯒꯨꯝꯅ ꯇꯧꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠ ꯑꯁꯦ ꯊꯨꯒꯥꯏꯔꯕꯗꯤ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯆꯪꯉꯒ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯆꯨꯝꯂꯦ. ꯅꯪꯗꯤ ꯐꯠꯇꯕ ꯊꯋꯥꯏꯅꯤ. ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯜꯂꯛꯄ ꯉꯝꯍꯜꯂꯣꯏ. ꯀꯣꯔꯧ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ. ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯔꯧꯒꯤ ꯃꯇꯧꯗ ꯌꯥꯝꯅ ꯍꯧꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤ. ꯐꯩ, ꯅꯪꯁꯨ ꯊꯋꯥꯏ ꯑꯃꯅꯤ. ꯑꯩꯒꯤꯗꯤ ꯃꯥꯡꯖꯕ ꯂꯩꯇꯦ. ꯅꯪꯒ ꯌꯥꯎꯔꯕꯗꯤ ꯌꯥꯔꯅꯤ. ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯑꯗꯨꯒ ꯅꯁꯥꯁꯨ ꯌꯥꯝꯅ ꯐꯩ. ꯅꯈꯣꯏꯁꯤꯡꯗꯒꯤꯗꯤ ꯅꯪꯅꯕꯨ ꯏꯍꯦꯟ ꯍꯦꯜꯂꯤ. ꯀꯣꯔꯧ ꯂꯥꯏꯙꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ. ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯌꯦꯡꯂꯒ ꯂꯤꯟꯗꯥꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯀꯣꯔꯧ ꯂꯤꯟꯗꯥꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯅ ꯂꯤꯟꯗꯥꯒꯤ ꯊꯃꯣꯏꯕꯨ ꯌꯧꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯂꯤꯟꯗꯥ, ꯅꯪ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯎ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯉꯝꯈ꯭ꯔꯅꯤ. ꯂꯤꯟꯗꯥ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯁꯦ, ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯣ. ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯉꯣ. ꯂꯤꯟꯗꯥ, ꯂꯤꯟꯗꯥ, ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ. ꯂꯤꯟꯗꯥ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ. ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯇꯨꯡꯗꯗꯤ ꯃꯁꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯂꯤꯟꯗꯥꯅ ꯉꯛꯂꯤꯕꯗꯨ ꯈꯪꯕꯅ ꯀꯣꯔꯧ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯂꯤꯟꯗꯥ, ꯑꯩ ꯅꯪꯒꯤ ꯇꯨꯡꯗ ꯂꯩ. ꯅꯪ ꯑꯣꯟꯊꯣꯔꯛꯀꯅꯨ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ. ꯑꯗꯨꯒ ꯑꯀꯤꯕꯁꯨ ꯐꯥꯎꯒꯅꯨ. ꯅꯪ ꯍꯧꯖꯤꯛ ꯀꯤꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ. ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯡꯒꯨꯝꯅ ꯇꯧꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠ ꯑꯗꯣ ꯊꯨꯒꯥꯏꯌꯨ. ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯈꯥꯗ ꯊꯥꯗꯗꯨꯅ. ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯂꯥꯏꯙꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯍꯧꯅ ꯅꯣꯛꯂꯛꯏ. ꯂꯤꯟꯗꯥ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ. ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯦ. ꯀꯣꯔꯧ ꯂꯤꯟꯗꯥꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯂꯥꯏꯙꯤ ꯑꯗꯨꯅ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯅ, ꯍꯦ ꯊꯋꯥꯏ ꯃꯆꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯋꯥꯏ ꯅꯪꯅꯁꯨ ꯑꯩꯕꯨ ꯀꯤꯗꯕ ꯁꯥꯔꯤ. ꯑꯩꯁꯦ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯌꯥꯝꯁꯤꯡꯅ ꯐꯥꯎꯕ ꯐꯥꯅꯕ ꯉꯝꯗꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯃꯈꯣꯏꯁꯤꯡꯗꯨꯅ ꯑꯩꯕꯨ ꯂꯥꯛꯅꯕ ꯉꯝꯗꯕꯗꯒꯤ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯂꯥꯡ ꯊꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ. ꯊꯋꯥꯏ ꯑꯗꯨꯅ 10,000 ꯍꯦꯛ ꯌꯧꯕꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯇꯣꯏꯅꯤ. ꯅꯪꯒꯤ ꯊꯧꯅꯥ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯅꯕꯨ ꯊꯝꯒꯦ. ꯊꯧꯅꯥꯕꯨ ꯌꯥꯝ ꯂꯩꯔꯤꯅꯦꯍꯦ. ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯒꯕꯨ ꯂꯩꯔꯤꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯟꯗꯥꯅ ꯅꯨꯡꯒꯨꯝꯅ ꯇꯧꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯒ ꯊꯨꯒꯥꯏꯔꯝꯃꯤ. ꯂꯥꯏꯙꯤ ꯑꯗꯨ ꯄꯣꯠꯁꯛ ꯑꯗꯨ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯔꯛꯂꯦ. ꯑꯗꯨꯒ ꯀꯥꯏꯔꯕ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯀꯞꯄ ꯂꯥꯎꯕ ꯍꯔꯥꯎꯕ ꯇꯧꯔꯒ ꯄꯥꯏꯊꯣꯔꯛꯂꯤ. ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯂꯥꯎꯔꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯂꯦ. ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ. ꯀꯣꯔꯧꯁꯨ ꯇꯞꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯂꯤꯟꯗꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ. ꯂꯤꯟꯗꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯗꯔꯣꯏ. ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯗꯨꯕꯨ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ. ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯑꯩ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ. ꯀꯣꯔꯧꯅ ꯋꯥꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯂꯤꯟꯗꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯤꯟꯗꯥ ꯅꯨꯡꯇꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯣꯔꯧꯁꯨ ꯌꯥꯎꯔꯤ ꯈꯜꯂꯗꯨꯅ ꯌꯦꯡꯖꯔꯤ. ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯣꯔꯧꯒ ꯊꯦꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯀꯣꯔꯧꯕꯨ ꯉꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.